ꯌꯥꯗꯒꯤ ꯑꯣꯟꯅꯔꯒ ꯑꯟꯀꯟꯁꯤꯌꯁꯇ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯩ ꯕꯣꯔꯗ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯡ 5:30ꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯣꯛꯇꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤ ꯇꯧꯕꯅꯤꯁꯦ ꯍꯥꯏꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯎ ꯑꯃꯁꯨ ꯁ꯭ꯀꯨꯜꯗ ꯊꯝꯃꯤ ꯑꯉꯥꯡꯁꯤ ꯎꯕꯤꯔꯛꯎ ꯑꯉꯥꯡꯁꯦ ꯎꯅꯍꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤ ꯑꯣꯠꯁꯜꯂꯒ ꯅꯣꯡꯉꯥꯟꯕꯐꯥꯎ ꯄꯨꯔꯛꯇꯅ ꯊꯝꯈ꯭ꯔꯦ ꯑꯉꯥꯡꯗ ꯀꯤꯍꯜꯂꯕ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯥ ꯈꯪꯍꯧꯗꯦ ꯎꯍꯧꯗꯦ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤ ꯅꯣꯡꯉꯥꯜꯂꯒ ꯄꯨꯔ ꯂꯥꯛꯑꯦ ꯑꯉꯥꯡ ꯑꯃꯒ ꯈꯠꯅꯕꯅꯤ ꯍꯥꯏ ꯑꯉꯥꯡꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯟꯗꯅ ꯑꯍꯤꯡꯗ ꯑꯉꯥꯡꯗꯨ ꯂꯣꯟꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯂꯧꯔꯒ ꯌꯥꯁꯟꯅꯔꯒ ꯏꯟꯊꯣꯛꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ 9ꯅꯤ ꯇꯥꯔꯤꯛ 3ꯗꯒꯤꯅ ꯇꯥꯔꯤꯛ 9 ꯐꯥꯎꯕ ꯅꯨꯃꯤꯠ 3ꯅꯤ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯈꯣꯡ ꯃꯈꯨꯠꯁꯤ ꯈꯖꯤꯛꯈꯛ ꯂꯩꯔꯛꯄ ꯅꯠꯇꯅ ꯇꯥꯔꯒ ꯂꯩꯕꯗꯒꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯊꯛꯇ ꯑꯉꯥꯡꯁꯤ ꯊꯤꯕ ꯂꯥꯛꯇꯦ ꯍꯪꯕ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯁꯥꯎꯅꯔꯒ ꯂꯩꯔꯝꯃꯒꯁꯨ ꯃꯈꯣꯏꯒ ꯌꯥꯅꯔꯒ ꯔꯍꯃꯟ ꯍꯣꯁꯄꯤꯇꯥꯜ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯔꯒ ꯆꯠꯂꯦ ꯔꯍꯃꯟ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯐꯥꯎ ꯌꯥꯎꯔꯛꯇꯕꯁꯤꯗ ꯑꯩꯅ ꯌꯥꯎꯔꯛꯅꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯍꯜꯂꯒꯦꯅ ꯈꯨꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯅꯤꯔꯛ ꯂꯥꯛꯈ꯭ꯔꯒꯁꯨ ꯃꯈꯣꯏꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯁꯤ ꯃꯈꯥ ꯇꯥꯅ ꯗꯤꯜꯂꯤꯗꯁꯨ ꯂꯥꯏꯌꯦꯡ ꯄꯨꯔ ꯆꯠꯀꯗꯧꯔꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯑꯣꯟꯂꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯤꯆꯪ ꯈꯣꯝꯕꯒꯤ ꯃꯑꯣꯡꯗ ꯃꯤ ꯑꯃꯈꯛ ꯂꯥꯛ ꯉꯁꯤ ꯐꯥꯎ ꯃꯐꯝ ꯈꯪꯍꯟꯕꯤꯗ꯭ꯔꯦ ꯈꯪꯍꯟꯗꯕꯅꯤꯅ ꯉꯁꯤ ꯑꯩ JACꯒꯤ ꯃꯥꯏꯀꯩꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅ JACꯅ ꯃꯈꯥ ꯇꯥꯕ ꯂꯧꯔꯛꯄ JACꯅ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯁꯝꯅꯔꯒ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯌꯥꯁꯟꯕꯨ ꯌꯥꯁꯟꯅꯔꯅꯨ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯄꯣꯠꯁꯦ JACꯅ ꯂꯧꯔꯛꯄꯗꯨꯗ ꯑꯩꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯗ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯁꯦ ꯃꯨꯊꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ